Amit Shah na Akanba Thabak Loukhatnaba Khanghallakhre, Governor na DGP Unnakhre. Viral video asigi matang the Home Minister Amit Shah na Chief Minister da telephone tawraktuna. Thogdok asida senari basingi mathakta Akanba action Loukhatnaba Khanghallakhre haire. Nakal amaromda thogdok asiga mari lainana. Ngarang Governor Anusuya weekend na DGP Manipur. Rajib Singaga Ras Baban da Unnakhre, unabasi da Governor gi maikay dagi thogdok asibo. Akanba maong da condemn tawkibaga loinana. Thogdok asida senabasinggi mathakta khudakta laukhatpam thokpa logi thabaksing laukhatuna chenariba miyoising fagatfaga loinana wayel chatharaga phangpham thokpa chairaksing phanganaba khanghallakhre aduga karigumba mathau tarabadi thogdok asigi victim oihoribasingdana akhanana ngak senbagi thabak loukhatnaba su khanghankhe DGP gi maikidagi su thogdok asigi matangda police na laukhalakpa thabaksing khanghankhi haire Manipur gi video viral bu Supreme Court na Hakchinna Loukhre Ngarang laibak asigi khwaidagi wanglaba wayel sangwediba Supreme Court of India da Chief Justice D.Y. Chandrachud na Attorney General R. Venkataramani amasung Solicitor General Tushar Maheta na ngahan Manipur da nupi anida amot pathabaksing sathagibani haiba video viral adubo Hakchinna lawi haidaduna masigi matangda laingak na laukhatpam thokpa thabaksing laukhatkadabani amasung thogdok asi ichamcham na lawba yaba thogdok nati haina phongdokhre Irang thokliba mafamda nupisingda chathaba thawong asi tasengnamak khwaidagi awangba thakta human rights violation tawbani hairaduna karigumba laingang laukhatpam thokpa thabaksing laukhatrabadi court ki maikaidagi laukhatlagani hainasu Attorney General amasung Solicitor General da khanghankhe amaromda Manipur da hojik wairiba irang asigi marakta nupi anibu phi thongdana miyamna puduna chatpagi video ama viral chaliba aduna Kanglup ki irang asi hena chawthokanaba maram ama oiraga nei Maram aduna Twitter yauna atay social media da thagalibadu laukthongnaba khanghankhe Ministry of Electronics and Information Technology nasu social media singda anoba IT rules sing ngangna chanaba section warol thambaga loinana law and order da kaiba lakpa yaba video sing thagatpagi ayaba aina pide video si yauna atay manaba video sing makhata na sandoktanaba social media sing ga loinana IT ministry na thabak tawri haire